Punangpo kurumjari lalol itiki pochai honba puba achouba jahas haidi container ships or merchant ships asi subnagi kilometer amakak ising da thau matamda thau natragana diesel si kayam yamna chabajano haibasi mayam khangbirabra aduga makhoigi thau gi tanki asina kayam yamna chawbajano haibana chingbasing asi ngasigi tenma video asidagi khangminasi country amaga topa country amaga lalol itik tawnabi damakta pochai putok posin tawbasi ayamana isingi lambida tawi loinana yamna chawba achouba pochai honba jahasingna honduna pui aduna arapa country amaga topa country amaga isingi lambida chatpada masigumba container shipsing asina average ta tha mari dagina taruk phawba changi aduna asigumba achouba jahas asibu chalainabagi damakta 1 lakh horsepower gi diesel engine sing sizinai maduna asigumba pochai sing puba achouba jahas amana amuktada 2 lakh tons lomgi pochai pudana 40 km/h gi speed phawba yangna samudragi imaida chatpa ngami aduga asigumba jahas asibu chalaina bahonabada kilometer amakak thau matamda diesel liter chani dagina chani gani pu phawba changi loinana makogi fuel tanki asina amuktada diesel thau liter crore amaga lakh 32 rom hali hairi loinana thau gi mamal asi jorangna pathok matamda 120 crore rupees rom oi